ngasi phongkiba tongan manipuri si phongsing amasum thokiba thawdo wathoksingi maroibi ipausing meyamna thamjagi ahanmada koki militant sing asibaksang torbungda phumna bhonarak pathingna basat kadariba khongsatta saruk yabiyo koki militant sing asibaksang torbungi haulai kopi da koki singna phumna ba thorang liba sithingna bi damak sat kadariba khongsat asida hayeng ayu pung nipan gi mamang khoirambal kaithel miyamna yobiro masida phurukang lu khaidana manipur da leiriba yumthong khuding dagi mi amamam thokpiraktuna torbung bangla da satpada soidana saruk yabiyo haina khoirambal ima kaithel joint coordinating committee for peace ki convener y ebe yaimana phungdokre khoirambal kaithel phambi ima ibel sinanga si khoirambal kaithel pendabigi kholaw kya lauduna torbung da koki militant sing asibak sang phumya roi haina sangsin kiba khongjang adur saruk yakhibi ima ebe yaimana makhatana phungdokibada lamdamasigi mama oibising thamoi nungda omduna saktuna leiriba tala asida yaruingai digi leraklaba puariga sagon naraklaba torbung bangla da minung silaitraba koki militant sing asibak sang phungani haribisi kaidanung yaba ngamloi koki theory sing na mikuk pudingi irang sagatuna miteida khatnaba hauribisi karigino makogi asibak sang hayeng phungani thorangni basina aroibo erabra mathangdadi amuk kangla makogi asibak sang sing phumlu law haibak khulaw lawragani miyamna khangduna leibigi panthei loire maramaduna india mus manipur lengak tu wathu osigi matang woroisin purangnaba khongjang sangsin ba hauragani haina su phungdokhi makasa tarak poina to perform mla singi thongal da sit and protest sa thabaga loinana public curfew thamlagani akanba emergency assembly session hayeng august on phawgi manungda subsana notification ama thokpi da batarabadi thangnaba numit august mari ge hing nongyai digi horaga august manga ge hing nongyai phawba public curfew tawgani loinana public curfew tawraba phawba palibelenga sidigi kariguma makalamadagi pokum lakpi da batarabadi lakliba august tarukki ayuktagi horaga ac khudingi mla singi yum gi thongalda sit and protest lepalaitana satharagani haina coordinating committee of 24 assembly constituencies and MAC, KC, MLA, Union of Social Affluent and CFC Thongzugi Publicity Secretary gi Seolamana Phungdurakli Sathagadoriba public curfew manungasida essential service ki thaumi sing amadi atai lining laison ga mari lena miyoi sing invitation yawbigadabani natana atai singdi sathusin tawidana ba apul tawjari sit and protest asida violence ki weba thaba amata yauroi kanagumana violence ki thaba Europe tarabadi mieduna sit and protest adu thugaibani haina logani AC khudimakta leiriba atai phuruk khudimangnosu isai isagi MLA singi thongalda violence yagdu sit and protest pangthokpiu swaidi makhasa tharak poina sanga express ticket to perform namo Hamazir amasum linthoi ngan mi tekta kaidana sinabiyu manipur da hojik tholibi irang sigi manungda hokhiba July 3 ta punna thokminaduna satminakhiba sagolban tagel kolom laikai digi Fizam Hamzit apokpa Fizam ibungobi amasum makapuna satminakhibi sagolban tera dagi luwangbi linthoi ngan bi apokpa Hizam kulazit kanagum jati kanglup singna fajinduna thambiram lagadi minung siga loinana tekta kaidana makogi imung manung singna kusinabi waina Kindergarten Montessori School Management Committee ki mekeri ki phungdorakli ngasi imphal gi tagel kolom laikai da leiba Kindergarten Montessori School gi auditorium da pangthukiba pawmising unabada Kindergarten Montessori School gi principal Dr. Longjam Daneshun hai hauzik masa thiba khangdana leiriba nupa masa amasum nupi masa ani sigi manungdagi Fizam Hamazit hairiba nupa masa si saliba sahi English ngani kun gohumdoi da Kindergarten Montessori School dagi class 2 ki final examination thakiba mahiroini Hamazit hairiba nupa masa si mingon wa yamna ngangma ngamjadaba mingonda lanjadaba miyoini haukiba July 3 dagi Hamazit amasum nitoi ngan mi haksang hauzik pawbat masa thiba khangdana leiba sida school si oza sing amasum staff sing mekei da pungning langtaknaba mi paiba amasum akitu jungba phawi hauzik maite amasum kuki furup anige marakta thokliba thoningdaba irang asigi manungna hauzik thiba khangdana leiriwe Hamazet amasum luwangbi linthoi ngambi bu kanagum atopa furupna phajin pusinba yoramlagadi mairoi nupa masa amasum nupi masa ni asigi tungi punsigi career gi yengbiraga tekta kaidana soida ngamdana thadokpiro makoi imung manungi miyoi singna thengnariba awaba Kwanbiduna mama mapasing tekta kaidana kusinahan biyu haina Kindergarten Montessori ki principal Longjam Daneshwana phungdurakli Makhasa tharak poina to performana Susampur da mitei singi yumai thabada natana hatnanaba honarakhiba thawong punsigi kaubungamloi hakthengnaba paudam singmairong relief camp da leiriba Susampur gi khunjasing haukiba mehum da khulai paiba kuki militant sing Susampur da leiba mitei singi yumai thabada natana hatnanaba honarakpa thawai hingnaba selakhiba thawdo da punsigi kaurroidaba thamoi da yektuna adumak lehoragani haina Susampur dagi lanjelaktuna hauji singmairong relief camp da changjapum lawduna leiribi oinam
ABM na thamoi sokna phongdorakli pausi asina akhanana unarubada oinam ABM na makhatana phongdorakhibada Chuchampur gi town numit aduda asopur rally ama sakki adubu aikhoi adugumba tamthirubu thaudo du thulakani haiba khalu laikide numida wairam irang soidana thulaklagani haibagi pau phonglakhi pau du hek phanglakpa ikuidana thang yot amade afaba makhali khulai paiba kuki singna Chuchampur gi kaithelasi koisilakle hairabasu yum phawbudi mai tharakani haina khaludi masida amuk kuki singna dukan hangu karisu tawraiki matamdura ayaksu Wi-Fi amagi yumda asanman lauduna leiraga dukan phamani karisu tawroi dukan hangu miamsu dumak pot yonari chaliba rally asi kuki mar paiti haiba leite Chuchampur leiriba punamak yauna satmani supnagi mitei khakti yaude haina phongdorakhi rally da pot thang amadi nomaina singba paiba tholakpa ubada karino ama soidana tawgadaba mali khanduna ayhak thongna sili ayhak dukan phamba naba metha dumaktada Wi-Fi gi yumaduda asanman lauduna leirakpada ngairibani numit aduda yummai tharamdaida light house mapagi lambida kuki myam tholaklaga mifam pangthui maduda makhoina haina khibadi khumujamada hana sasi madugi matungda jau bank sasi loinana thengasu sasi hainaki adudagi kuki mayam adu yau hounaduna sanaki ahanboina Chuchampur gi mitei lekai ama oiriba khumujama hana sakki madugi matungna kaithel amadi jau bank da mai thaba horki mafam aduda leiba miyai singna hotel na singma yauna dukan sing thugai haina launaraki madugi matungda jau bank da leiba mitei miyamda nomai kapsin bawkhre tholiba thaudok sing asi numidangi matamna thokpa ngaktani ayaki dukan oiriba ka aduda enembok ipuroiba madi isa mari duga numit adugi numidang adu aikoi yamna wana khangki aikhoina leiriba dukan adudusu bom langsilakpada natana nongmai nauri lepalaitana kapsilakhi madura kaado pungkai kaikhi matamdura kagi mapu adudi rally satpa horakpadigi kadaidono ama satkre aikhoidadi karimata ta haibiramdana kire haiduna kire haina dukan mapu adu satkibane aikhoisu singmi gi yumda asanman lauraga leibanina karisu tawroi haina khankibani matamduna aigi imung manung khaktana tana mitei kharagasu punna lotminaduna yum adugi maning thong phawdoktuna torel amada aigi nupana siel seraki adubu aikhoi chen urabadi hatkhagani masida asumak lot si haiduna kangkhada sangduna lot ki haidi mai thakibagi matam aduda police commando mari asam rifle singba kanamata thulakhidi tawriba thabak sing adu kuki ngaktana tawbani madugi matungda mitei singna kaubadagi rakhangde army laktuna mitei sing honba hoduna army gi kem aduda aikoi punamaksu thambiki army kem aduda yauraknaba honabada lambida pasilama uwa amadi lambi takthoklamana maram oiraga awaba kyamai onaki nongmai nauri kapsilakpagi marakta army sing aduna lambi sing adu semduna kem adu yaurakhibani siphagi kem ta leiragasu aikoi mapan thongonde चाबसु फंगना यामना वाना लेनकी तामथिरब कुकी सिंग असि मणिपुरगी तुमना मंगहन बिरो हाइन सुमाकना पेनबो वाखम फोंदोरकी अमरोमना चिंगमैरोंग रिलीफ कैम्प द लैरिबि Chuchampurgi खुमुजमा मैतै खुलदा लैरंबि मोयरांथिम बिमोलाना पाउसी एसिद फोंदोरखिबदा नुमिद अदु खुमुजमा मैतै खुलदा लैबा इदौ ngamkhai lakbagi harawba loibagi numit humni sanma numini numittuda karigidamakta mai tharibano haiba khamang khide horakhiba violence ki thawong adu kuki paiti haiba ama leiti pulap pulaga landarakibine matamadu sak thonglaga ensangni thongwa loidribana adumak saksana khitre hari nonganma memory da sipai singna lawbu lakhiba adusu gari amakhak lakpadagi saloi haiduna saunaki mitei singna sipai singna lawbu lakle tawdagi harawna duna lambi da thulakpada lambi da leiba yararoi haibadagi ngangphai ngapka ibudawgi laisangna pulap laiminaki madugi matungna gari manga lakpadasu sandabadagi masa masagi gari leiragadi madura tongnaraga laklo haina laknaki madura gari da akhakpa leitana numai kapsilakpada natana yotek thangtek kya langsilaki mitei singna luna taunariba idaw ngamkhai ngakpagi laisang adu memory da makhong makuna kauduna thugaikibana idaw ngamkhai ngakpasi kaptuna leide haina thangnabu khulda leiba miyoi singna kinari haina pau piraki haina su mangna phongdorakhi maka satra puina pona pam pauksi dige to pamaruiba pau khranama Leikhidraba singgi Leirol sanbada apanba pirakpa sing akanba mawongda thengnagani ITLF mongphom onthoknaba thaurangi mayokta tharakpa PIL ngasi high court na khanagadawri May ahumdagi horakhiba maitei khul anigi marak tholaklibi irang asida Leikhidraba kuki singi asibak sang Leirol sanbada apanba pirakpa khudingma akanba mawongda thengnagani haina ITLF Indigenous Tribal Leaders Forum na phongdokre hauji thoklibi irang asida Leikhidraba kuki kuntrani phugi haksang sing ariba mathomangam hayang pangtholagani hayang torbung bangla da leiba
haulai khopi khulga thangnana leiriba agriculture farm na pangthokadoriba aroiba mathau mangamasida apanba yetpa pirakpasing akanba mawongda thengnagani hayeng pangthokadoriba aroiba mathau mangam pangthokpagi thoramadu state government ki maikeri gi mari leinadaba maram kharada thingani haibisi maram sade mafam asi Chuchampur district ki manung sanbani haidi mafam asida government amasing yamnaba security force deploy taksinduna ITLF ki khongthang asida apan piba sigi mayuk tang ase yuk tagi hauduna mi lising singna mafam aduda thomjinduna laikre hayengi khongsat asi remembrance wall dagi horaga miyamna torubung bangla agriculture farm phawgani hari amaromda me ahum dagi horakhiba irang asida Leikhidraba kuki village volunteer singi mafamda ikai khumna bu utpaga loinana makhoina Leikhidrabada awaba phongdokli haina defense force pungani pana punsilaga semba central village defense force ki information and publicity secretary Seoul aman haidi Seoul asina hai thaudu asida Leikhidraba kuki village volunteer singi aroiba mathau mangam hayeng pangtholagani makoina Leikhidrabada imungunungi awabada saruk yabaga loinana aroiba mathau mangam pangthokpada thingliba teisinga section warul thambaga loinana tharamasida ayetpa apanba piraknaba hotnabasing tumina yengduna leiroi aikhoigi political goeba pannam phangdriba phawba hanmalitana sangsinkhigani aroibada maitegi CSO sing August tarago homdoi Imphal gi Chuchampur tamna rally satkani haiba phirebadu angamba thakta thingani amadi ayaba yauduna sangshilakpa kutima angamba thakta thingnagani hari nakalamaram Chuchampur district ki Kangbai sub division manungda leiba Manipur government gi agriculture farm technical service center and mulberry farm kuki jau community na mongpham onthokani haiba wapum gi mayokta Manipur high court ta PIL ama tharakre ko na hayeng ayuk khanagani hari The International Semites Forum ki Secretary General Thangjam Rory Bin na petitioner oiduna mas Manipur ki Chief Secretary na musin me State of Manipur na respondent oiduna tharakiba PIL amang si Manipur High Court Chief Justice MB Murandans amasum Justice A Guneshwar Sharma ki bench ta hearing sa thaki petitioner ki maikeri ki Manipur si North East India ki state territory ki manung amani amadi masigi yumlo na bo oina Nagaland Mizoram Assam amasum kilometers sahunga maudragani pan sangba Myanmar ga tainaba international border leiri culture gilamda ina khulaba state asi sai asigi me ahum dagi haudun Chuchampur da thulakiba violence ki thaudo adudagi akiba masum kari thokani khangdana phibam amada leiri irang adu sinko ki militants ne attack torakpadagi maitai misam kaya yum thadoktuna lanjenarakli hari Manipur government na pekhalakpa war on drugs Reserve and Protected Forest Area the ain kana lam khopsilakpa amasu miyamna NRC demand torakpadagi sinko ki militants na mitei singbu target tawduna lanarakli government ki police yesi ki mayokta me ahum de sinko ki jauksingna tribal solidarity mass ama singi district sing de singki rally edu ayuk pung 13 makhairam tawd Chuchampur leiba public ground gi DC office tamasiki rally edu mi lising manga taru hena tin ki edu state police ki maikedi gi matamadu gi DGP na hen police personnel amata deploy tawki dai me ahum digi horakhipa irang sida Leikhidraba kuki singi haksang hayeng Manipur government ki agriculture farm turbung bangla sathana balenakre court na petition asibu khanana ba ya ba pikhibaga loina government ki agriculture farm asibu community amagi organization amagi mongphom onthokdana ba mari lena ba poktak PBU amasum ko na state amasum interim order ama pass to biduna state sarkar ki lambu loop amagi mongphom onthokadabagi ngak thukna ba lokatpam thokpa thabak lokhatna poktak PBU hairi Kona petitioner ki wafam singkup na tarab matungda matter si hayang ayuk pung tara makhaida khanana ba matam lepaga loinana Manipur government ki chief secretary amasum DGP ni issue si ki matang na sabsaba phireb ama court ta khangana na ba poktak pi ken su paus na makatana phongdorakli makasa tarak poina to pawn me mari ain kaina sanglak pami top sing khandok gi matam September 13 pabu sangdokre Manipur ki Sandel amasum Tenapal district leiriba Myanmar ki ain kaina sangsilakpa mitop sing committee na khandokpa gi thaba adu September 13 phabu sangdokra hari state government ki home department ki joint secretary mayengbam betona news agency ma da phongdokhiba gi matungina Myanmar ki ain yadaba mongna sangsilakliba immigrants sing masa khangdokna bi damakta CM kiba verification and identification committee na March 13 ga mate phawgi manungda loisina na ba pandam thamkhibani adu buhairiba si September 13 phabu sangdokle hari Mayengbam beto na thokiba order amada commissioner Silas Kumar Saurashia na leave natragan absent oiringai matamda senior IS officer commissioner Pradeep Kumar Zwana committee asigi chairman oina thabak tawgani committee asina ngarang lebapu numita gi district singa sida satuna illegal immigrants singi biometric sing lobo hore
हंदक्ता नौना म्यांमार की संदेल आइन कायना संगलखिबा मी 739 अदुसु यावना वेरिफिकेशन तौबगो लोइनना बायोमेट्रिक सिंग लौबा हौरे हेरि मिनिस्ट्री ऑफ होम अफेयर्स की पौता मतुंगिना मणिपुर गवर्नमेंट मामांगी सयोलगी हौना इलीगल म्यांमार इमिग्रेंट्स की बायोमेट्रिक डाटा सिंग खोमजिनबा हौरे हारिबा थबासी सेप्टेम्बर था फावगी मनुंग लोइसिनबा ngamlagani स्टेट गवर्नमेंट इलीगल इमिग्रेंट्स की डाटा खोमजिनबगी थबासिदा मिनिस्ट्री ऑफ होम अफेयर्स न थरकपा NCRB नेशनल क्राइम रिकॉर्ड्स ब्यूरो की टीम अमसु लाक्तुना इम्फाल ईस्ट की साजिवादा लेबा फॉरेनर्स डिटेंशन सेंटर हौकिबा जुलाई 19 की मतेंग पांगलगा लाकली म्यांमार की आइन याद मोना संगसिलक्तिबा मिटोप सिंग खांदोकपगी थबासि डिस्ट्रिक्ट खुदिमक्ता लैरिबा इमिग्रेंट सिंग पुनमकी डाटा सिंग खोंगत्रि फावबा सथगनि हाइरि हंदक्ता इकुई कुइद्रिङैदे जुलाई 19 अमसुम 19 म्यांमार आर्मी अमसुम लेबा अदुगी सिविल फोर्स सिंग अकनबा इरांग थोकपदगी अंगांग सहुमगा अमा अमसुम नुपी सनिगनि पान यावना म्यांमार की मी 739 बॉर्डर लंसिलगा मणिपुर की संदेल डिस्ट्रिक्ट की तोंगान मफमसिंग लेख्राबनी ट्राइबल अफेयर्स एंड हिल्स डेवलपमेंट की मिनिस्टर लेटपा हॉकिबना लुसिंगबा कैबिनेट सब कमिटी अमनसु थिजिनबदा टेंगनोपाल संदेल खामजुंगम सामपुर की तोंगान मफम निफुगा मथोइदा पुना म्यांमार की आइन कायना संगसिलक्पा मी 2,243 लैरे हाइना कमिटी की रिपोर्ट न फोंदोखिबसु लेख्रे मे 3 दगी थोलखिबा इरांग असिगी ममांगदा म्यांमार की स्टेट असिदा संगजफम लौरगा लैरिबसिंग मसक खांदोनबगी थबक पाइखनबा लेपनबा लेख्रे हौकिबा इंग 2019 म्यांमार मिलिटरी न लेंगा हेक पाइखिबदगी लेबादुगी सरौना मी 5,000 लम थादोलगा सेनखरे हाबिगी पाउ लैरि हौजिक स्टेट असिदा थोकलिबा इरांग असि म्यांमार दगी संगसिलक्पा मिलिटेंट सिंगना थोकनबनी इरांग असिदा माइते अमसुम कुकी अनिगी मरक्ता नुंगसिनदबा करिसु लैते हाइना मिनिस्टर एन बेरेना फोंदोकपसु लेख्रेनसु पाउसदसु पलक्ले लोइसलक्पोइना अतोप पावमन इरांग होरकपदिगी हौजिक फावबद मी 30 मफम खंद्रि मणिपुरदा अकीबा फंगलब इरांग होरखिबा मतुंग मे 3 खुमोंगदा लेबा मयुमदगी थोकिबा मसागी सही 93 रोम सुरबा अतोम समरेंद्र हौजिक फावबा मवा मपाव अमदा तादन लेबगा लोइदना माकी लोइनबी कविताना पामदबा फिबम मयुक नरमगदरा हाइबगी सिंगनबा पोकलि अतोम समरेंद्र हाना जर्नलिस्ट संग एक्सप्रेस ओरमगा लोइदना रिसर्चर अमसुम सोशल एक्टिविस्टनि समरेंद्र लोइदना समिनखिबा माकी सही 94 सुरबा मानबा युमखाइबम किरण कुमार हौजिक फावबा मयुम धालक्त्रि मखोय एनी कांगपुपि डिस्ट्रिक्ट का ताइनना लेबि इम्फाल वेस्ट डिस्ट्रिक्ट की ओलंपियन पार्क मनाक्ता लेबा सयबुंग खुल्लोम सकिबनि मखोयगी सेल फोन सिंग स्विच ऑफ तौखिबा लोइदना हौजिक फावबा मखोय एनी थिबा खंद्रि मे 3 मणिपुर अकीबा फंगलब इरांग थोलखिबदगी मियोय 13 रो मांखरे इरांग मरक्ता लाखिबा मिसिंग कंप्लेन सिंग अमदि यामलबा FIR सिंग येंगलगा मांखिबा मिगी मसिंग यामना हेनगलकपा याना लै पुलिस ना फोंदोरपगी मतुइना मिसिंग कम्प्लेक्स मयाम लाखपदगी थिहुमबगी थबक साथदुना लाखि अदुबो माइ पाकपदि ngamde मणिपुर थोकलिबा हंदकी इरांग सिगा मरि लैदन स्टेट पुलिस ना 0 FIR लिसिंग तर उलम रजिस्टर तौखि मफम खंगना लैरिबा अतोम समरेंद्र ना माकी मसानुपाबो साइंटिस्ट ओहनबा पामने माकी इमुंगी मियोय सिंग होखिबा मे थादुदा शिलोंग चटनबा थौरांग तौदुना लैबनि अमसुम समरेंद्र की मसानुपा थोहेनबना माकी अपोपना माकपु शिलोंग पांगथोकपा इसरो की यंग साइंटिस्ट प्रोग्राम योन पामने समरेंद्र की लोइनबी कविताना हाय मखोगी मसानुपाबु दिल्ली तमहन पामने दुबु इमुंगी सेल थोकपदी मा समरेंद्र मतोम तो ओइबना हौजिक करमना ehakna मैनेज तौगनि समरेंद्र की मखुरा मैगजीन हाय माकी अरोइबा मथौंग पांगथोकपा यानबा सैंपल सिंग DNA टेस्ट तौनबा फंगनबदी सुमने अदुबु थबा अदु मणिपुर गवर्नमेंट पैकेटपा ngamdre amadi mangkhiba sing phangbusu ngamdre पामुई ओइरंबा अतुम समरेंद्र अमदि माकी ममानबा अमदु मांखिबा थानि सबसाना फाव जुलाई 3 नहा ओइरिबा अमगा ओइरिबी अमगा सुमांखरे कर्फ्यू हंगदोकपा अयुकी मतमदा निट की कोचिंग याव सतखिबा हिजम लुवांगबी लिंथुंगानबी सही 13 मयुमदगी कोचिंग मफुन सतखिबनी माकी बॉयफ्रेंड फिजम हेमसी सही 13 का थेंगनबदगी मतम खरा फारायदुना मखोय एनी पुना गरी थौदुना सखिबनी मखोय एनी निमित्तुदगी मफम खंगदबग लोइनना तोंगान पुलिस स्टेशन सिंग द वकचिंग फाल तौखरे पुलिस ना फुंदोखिबगी मतुंगिना CCTV फुटेज सिंगी मतुंगिना मखोय एनी नंबोल एरिया रोम सखिबगी रिकॉर्ड लै मांगख्रबा नुपी मसा अदुगी अपोक्पा कुलजिना साइबर क्राइम पुलिस की रिपोर्ट मतुंगिना माकी मसा नुपीगी सेल फोन अदु क्वाक्तार स्विच ऑफ तौखि अमदी नुपा मसा अदुगिना लमदान मनाक स्विच ऑफ तौखि मफम अनिदु तोंगान मनी क्वाक्ताना बिष्णुपुर डिस्ट्रिक्ट नि अमदी लमदान सुचांपुर डिस्ट्रिक्ट नि मफम अनिदु किलोमीटर 12 पालोम लापनाबनी नुपी मसा अदुगी अपोपन हाय महाकना हलक्तबदगी फोन तौरुबदा पाइखलकपग लोइनना यामना कीब मानबा बोलदन हेरखि मखाताना करिगी नंबोलदा सलिबनो मफमदु
ꯍꯥꯏꯔꯛꯎ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯨꯕꯗ ꯈꯧꯄꯨꯝ ꯅꯝꯕꯣꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯥꯞꯅ ꯂꯩꯕꯅꯤ ꯍꯥꯏꯅ ꯀꯛꯈꯤꯕꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯦꯟꯗꯁꯦꯠ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯅꯝꯕꯔ ꯁꯤꯟꯗꯣꯛꯂꯒ ꯄꯥꯏꯔꯦ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯈꯪꯂꯦ ꯍꯥꯏꯔꯤ ꯍꯦꯝꯖꯤꯠꯀꯤ ꯑꯄꯣꯛꯄ ꯍꯦꯟꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯧꯈꯤꯕ ꯃꯐꯝꯗꯨ ꯇꯤꯗꯤꯝ ꯂꯝꯕꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯍꯥꯏꯖꯤꯜꯂꯒ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯄꯨꯂꯤꯁꯅ ꯊꯤꯔꯨꯕꯗꯤ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ